friend ma'am kano kari grama ka takthara ge natra hai bhaitra wari krai chakra camera duka adone pra takthara ge kai no hai shakti ada chumai ka taken taun se website ra changa heta ta ga me heta ko basic ni dana yam khangning kango bode english pa be ra nung khangani dana ko in taktra so ada akoina grammar is the way we arrange words to make proper sentences koi grammar che ko koina word che makhan kamaina arrange tongni hedo adone ba grammar hai koina samna nang chak charaba ka ha ko ada ai takte jibri english kini dana ko ada hoi adone kamaina arrange tawge adogo khoi sentence proper oina ba som me haina ba ko gyan tai haina ba hoi every wahi khodimakta sentence khodimakta grammar correct oidia de haibadi leite na ko ado grammar correct oregadi mi loina khange na haibe wari ne word level grammar covers verbs sentence nouns adverbs khoi yam naire sentence level grammar covers phrases clauses reported speech etc ada kari ada aje ma ai video je se smara landscape te yang bio ko chomna portrait te yang bi gano sige je koi portrait te yang se abdi ai do yamna pi ani dana adana wai landscape te video se mai ni dana ko friend word level grammar hagadina word level grammar covers verbs and tenses ko koi word level grammar have sule ko adrage nouns and adverbs and etc na ko etc na te etc ne c e t e r a have never amadi have never am song na ko adrage 9 parts of speech these are the words that you use to make a sentence koi word level grammar ko part of speech 9 lai haineba 9 parts of speech haineba ko ada khoi sentence sembada scenery ba wahi ma'am se ko ai ngasi dagi grammar ta agani haiba sigi sentence ni dra ko mitiron da kai hai ge khangde hoi sentence mai ai ngasi dagi grammar ta agani ai nangam jaba ada sine ma'am je koi wahi ni dra ko parts of speech ari wahi ma'am do hone parts ari makhan ai ngasi dagi grammar ta agani hingira hairogira yengbigira da wari da don in da sentence ne sine adaida mapan len haiba ko mapan sida ham the verbs and verb tenses ne ko adrage koige verbs and verb tenses ajra action verbs thabak tawai ko express what is happening koi action verbs na ne kari tawrige hachata tauba thabak adrage state verbs express a situation na express state verbs na pongdo ipsina koi situation je kamai kai kam tawrige koi kai gumba ina som maitron da pra hai ngam da syok pe adu kita dum gyan tabi ko friends state verb express a situation ma tawdo kai tawri kai lai kai da ko ma ai se kana no ai se kai da lai b kai se ko ai se kai oi ke kai do he bajan ai kam pai ge kai do adrage determiners the large ko determiners are what like the and this that start a noun phrase koi determiners hai dan ko the gumba an gumba this gumba koi noun phrase puna how ba wado determiners have this and this that start a noun phrase ge phrase de koi sentence ti purana taba smaina wahi khar laibedo wahi amani part of speech bi wahi khar na ko adrage nouns hai ai hai se antai se koi sum be chum de be
ꯑꯗꯨ ꯈꯔ ꯈꯪꯗꯧꯕ ꯑꯗꯨꯝ ꯈꯪꯕꯤꯌꯨꯀꯣ ꯕꯦꯁꯤꯛ ꯂꯦꯚꯦꯜꯒꯤꯅꯤ ꯌꯥꯝꯅ ꯈꯪꯅꯤꯡꯉꯗꯤ ꯅꯣꯏ ꯑꯩꯉꯣꯟꯗꯩ ꯇꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗꯅ ꯑꯇꯣꯞꯄ ꯅꯣꯏ ꯏꯪꯂꯤꯁ ꯍꯩꯔꯝꯃꯅꯤꯗꯅ ꯅꯠꯇ꯭ꯔꯥ ꯅꯁꯥꯅ ꯄꯥꯖꯔꯁꯨ ꯌꯥꯔꯦꯅ ꯑꯗ nouns ꯍꯥꯏꯀꯣ nouns represent people nouns ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯤꯒꯨꯝꯕ ꯇꯤꯆꯔꯒꯨꯝꯕ ꯃꯦꯔꯤ ꯑꯅ ꯃꯤ ꯃꯃꯤꯡꯅꯤꯀꯣ places ꯃꯐꯝ ꯖꯒꯥꯒꯨꯝꯕ ꯇꯥꯎꯟꯒꯨꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯥꯎꯟꯒꯨꯝꯕ ꯑꯗꯒꯤ places ꯍꯥꯏꯗꯤ ꯑꯦꯁꯤꯌꯥꯁꯤꯁꯨ ꯀꯟꯇꯤꯅꯦꯟꯅꯤꯅꯀꯣ ꯑꯦꯁꯤꯌꯥ ꯑꯗ things ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯦꯕꯜ ꯃꯣꯕꯥꯏꯜꯒꯨꯝꯕ things ꯇꯦꯕꯜꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕꯁꯤꯅ nouns ꯑꯅ ꯍꯥꯏꯌꯦꯕꯀꯣ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯂꯩꯔꯒꯅꯤ nounsꯇꯁꯨꯀꯣ ꯑꯗꯨꯅꯕꯨ nouns ꯍꯥꯏꯔꯒ s ꯌꯥꯎꯔꯤꯅꯤꯅ nouns ꯑꯅ ꯑꯗꯒꯤ ꯑꯃꯨꯛ ꯍꯣꯏ ꯀꯩꯅꯣ ꯇꯧꯔꯁꯤ nouns ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ adjectiveꯁꯦ ꯑꯃꯨꯛ ꯂꯥꯛꯁꯦꯕ ꯑꯩꯈꯣই adjective ꯍꯥꯏꯁꯤꯅꯀꯣ adjective is a word that tells us more about a noun ꯑꯩꯈꯣꯏꯒꯤ nounꯒꯤ ꯃꯈꯜꯁꯦ ꯀꯔꯝꯕꯅꯣꯒ ꯗꯦꯕ꯭ꯔꯥꯁ ꯀꯅꯥꯅ ꯃꯁꯛ ꯐꯖꯕ ꯗꯦꯕ꯭ꯔꯥꯁ ꯀꯥꯏꯗ ꯋꯥꯔꯤꯗꯣ ꯀꯔꯝꯕꯅꯣꯒ ꯍꯥꯏꯅ ꯑꯩꯈꯣꯏ big red expensive ꯑꯩꯈꯣꯏ ꯄꯣꯠ ꯑꯃꯒꯤꯅꯦ ꯃꯒꯨꯟ ꯇꯥꯛꯄꯁꯦ ꯁꯤꯕꯨ adjectives ꯍꯥꯏꯌꯦꯕꯀꯣ ꯌꯥꯝꯅ ꯍꯦꯟꯅ tell us more about a noun nounꯁꯤꯒꯤ ꯑꯣꯏꯕꯀꯣ ꯃ꯭ꯌꯨꯖꯤꯛ ꯀꯔꯝꯕ ꯃ꯭ꯌꯨꯖꯤꯛꯅꯣ ꯃꯦꯂꯣꯗꯤꯌꯁ ꯑꯣꯏꯕ ꯐꯖꯕ ꯃ꯭ꯌꯨꯖꯤꯛ ꯀꯣ big red ꯀꯔꯝꯕ ꯀꯣꯂꯣꯝ ꯑꯉꯥꯡꯕ ꯀꯣꯂꯣꯝ ꯀꯥꯏꯗ ꯍꯦꯟꯅ ꯇꯥꯛꯏꯗꯅ ꯃꯥꯒꯤ ꯃꯈꯜꯗꯣ ꯑꯩꯅ ꯇꯥꯛꯆꯔꯤꯁꯦꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯒꯗꯤ ꯁꯤꯗ nouns represent ꯁꯝꯅ adjectives ꯀꯥꯏꯁꯦ ꯄꯥꯕ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯃꯤꯒꯤ ꯋꯥꯈꯜꯗꯅꯤꯀꯣ ꯑꯩꯅ ꯇꯥꯛꯆꯔꯤꯕꯁꯦ ꯑꯗꯨꯒꯤ ꯂꯦꯚꯦꯜꯗ ꯑꯩ ꯇꯥꯛꯆꯒꯦ big red ꯑꯗꯒꯤ ꯑꯃꯨꯛ ꯁꯤ ꯃꯇꯨꯡꯗꯅꯦ pronouns ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯃꯍꯦꯛꯇ ꯄꯇꯥ ꯇꯥꯁꯤ ꯍꯥꯏꯀꯣ pronouns ꯑꯃꯨꯛ ꯇꯥꯛꯀꯦ ꯇꯧꯅꯤ pronouns are small words ꯑꯄꯤꯛꯄ ꯃꯆꯥꯅꯦ like you your ours some that can take the place ꯑꯩꯈꯣꯏ nounꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕꯗꯣ nounꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕꯗꯣ ꯇꯣꯡꯕ ꯍꯥꯏꯕ ꯃꯍꯨꯠꯇ ꯅꯪꯒ ꯍꯥꯏꯕ ꯃꯍꯨꯠꯇ ꯇꯣꯡꯕꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯍꯥꯏꯒꯨꯝꯕ ꯃꯌꯥꯝꯕ ꯍꯥꯏꯕ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯅ nounꯒꯤ ꯃꯍꯨꯠ ꯁꯤꯟ ꯌꯥꯕꯁꯦ pronouns ꯑꯅ ꯍꯥꯏꯕꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯍꯥꯏꯕꯀꯥꯟꯗ ꯏꯪꯂꯤꯁ ꯈꯪꯕꯗ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯍꯦꯛꯇ ꯈꯪꯗ ꯌꯥꯗꯦ ꯂꯩꯇꯦꯕꯀꯣ ꯏꯪꯂꯤꯁꯇꯣ ꯈꯪꯉ ꯂꯣꯏꯔꯗꯤ ꯁꯤꯗꯤ ꯁꯨꯝ ꯕꯦꯁꯤꯛ ꯑꯣꯏꯅ ꯒ꯭ꯔꯥꯃꯥꯔꯁꯦ ꯁꯨꯝ ꯍꯥꯏꯕꯅꯦ ꯃꯤ ꯋꯥꯈꯜꯅꯦ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒ ꯁꯨꯝ ꯃꯩꯇꯩꯂꯣꯟ ꯈꯪꯒꯦꯗꯤ ꯃꯩꯇꯩꯂꯣꯟ ꯒ꯭ꯔꯥꯃꯥꯔ ꯈꯪꯗꯁꯨ ꯌꯥꯏꯗꯅ ꯑꯗꯨꯝ ꯁꯤꯟꯅꯔꯒ ꯍꯩꯔꯛꯇꯧꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯗ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯩꯗꯧꯕ ꯁ꯭ꯋꯥꯏꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯆꯤꯛ ꯌꯥꯅꯤ ꯈꯪꯕ ꯑꯩ ꯖꯔꯁꯤꯗ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯇꯧ ꯑꯗꯨꯒ prepositionꯅꯦ preposition expresses the relationship of a noun or pronoun to another word ꯑꯩꯈꯣꯏꯒꯤ preposition ꯍꯥꯏꯁꯤꯅꯀꯣ ꯑꯩꯈꯣꯏ atꯒꯨꯝꯕ inꯒꯨꯝꯕ from ꯍꯥꯏꯁꯦ prepositionꯁꯤꯅ ꯑꯩꯈꯣꯏꯒꯤ noun ꯅꯠꯇ꯭ꯔꯒ pronounꯁꯤꯒꯅꯦ ꯑꯇꯣꯞꯄ part of speechꯀꯤ ꯋꯥꯍꯩ ꯑꯃꯒꯅꯦ ꯃꯔꯤ ꯂꯩꯅꯍꯟꯕꯗꯣ ꯑꯗꯨꯒ preposition ꯍꯥꯏꯕ preposition expresses prepositionꯅ ꯐꯣꯡꯗꯣꯛꯏꯁꯦ preposition ꯑꯃꯅ ꯐꯣꯡꯗꯣꯛꯏꯁే ꯑꯩꯈꯣꯏꯒꯤ ꯃꯔꯤꯗꯨꯅꯦꯕ noun or pronounꯒ ꯑꯇꯣꯞꯄ word ꯑꯃꯒ ꯑꯗꯨꯕꯨ preposition ꯑꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯩꯁꯨ ꯒ꯭ꯔꯥꯃꯥꯔ ꯁꯤ ꯇꯥꯛꯄꯗ ꯌꯥꯝ ꯍꯩꯇꯣꯔꯦ ꯍꯧꯖꯤꯛ ꯒ꯭ꯔꯥꯃꯥꯔ ꯌꯥꯝ ꯍꯩꯇꯣꯔꯦ ꯑꯗ ꯁꯤ ꯂꯩꯔꯦ ꯀꯔꯤ ꯋꯥꯠꯇ꯭ꯔꯦꯅ ꯑꯩ ꯁꯤꯗ ꯀꯣꯂꯣꯝ ꯑꯃ ꯌꯥꯎꯔꯦ ꯀꯣꯂꯣꯝꯁꯤꯅ ꯇꯥꯛꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥꯅ ꯀꯣꯂꯣꯝꯁꯤꯅ ꯇꯥꯛꯁꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯊꯣꯛꯂꯛꯑꯅꯤ ꯃꯨꯠꯈ꯭ꯔꯣ ꯌꯥꯔꯦ ꯁꯤ ꯅꯩꯗ꯭ꯔꯣ ꯑꯗ ꯁꯤ ꯌꯦꯡꯉꯣ preposition expresses relationship of a noun or pronoun to another word at in from ꯀ ꯍꯥꯏꯁꯦ ꯈꯪꯉꯦꯅꯀꯣ ꯑꯗꯒꯤ adverbs ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ adverbs ꯍꯥꯏꯁꯦꯀꯣ adverbs tell us more about verbs adjectives or adverbsꯅ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏ adverbsꯁꯤꯅ ꯑꯩꯈꯣꯏꯒꯤ screen write ꯇꯧꯕꯅ ꯌꯥꯕꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ adverbsꯅ tell us more about verbs adjective or ꯑꯩꯈꯣꯏꯅ adverbsꯤꯅꯀꯣ verbꯀꯤ loud ꯑꯣꯏ ꯀꯌꯥꯝ loud ꯑꯣꯏꯕꯅꯣ
ꯃ꯭ꯌꯨꯖꯤꯛ ꯑꯃ ꯄ꯭ꯂꯦ ꯇꯧꯔꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯀꯌꯥꯝ ꯄ꯭ꯂꯦ ꯇꯧꯅꯤ ꯌꯥꯝ ꯂꯥꯎꯠ ꯑꯣꯏꯅ ꯄ꯭ꯂꯦ ꯇꯧꯋꯦꯗꯣ ꯑꯗꯨ ꯑꯦꯗꯚꯥꯞꯁ ꯑꯃ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯦꯛꯇꯤꯞꯁꯀꯤꯁꯨ ꯑꯦꯛꯖꯦꯛꯇꯤꯞꯁꯤꯅ ꯑꯩꯈꯣꯏꯒꯤ 나운ꯒꯤ ꯍꯦꯟꯅ ꯍꯥꯏꯗꯅꯀꯣ 나운ꯅ ꯍꯦꯟꯅ ꯍꯥꯏꯕꯗꯣ ꯑꯁꯤꯗꯤ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯣꯏꯔꯝꯃꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤꯅꯦ ꯗꯤꯁꯀꯥꯔꯠ ꯑꯗ ꯑꯩꯈꯣꯏ ꯑꯦꯛꯖꯦꯛꯇꯤꯞꯀꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯍꯥꯏꯌꯦꯁꯤꯀꯣ ꯑꯗꯨꯗꯒꯤ ꯑꯦꯗꯚꯥꯔꯕꯀꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯍꯥꯏꯗꯣ ꯂꯥꯎꯠꯂꯤ ꯔꯤꯌꯦꯜꯂꯤ ꯑꯦꯛꯁꯇ꯭रीꯝꯂꯤ ꯀꯥꯏꯅꯀꯣ ꯑꯦꯗꯚꯥꯔꯕꯀꯤ ꯀꯥꯟꯅꯕꯁꯨ ꯌꯥꯝ ꯂꯩꯗꯅ ꯑꯗꯨꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦꯗꯣ ꯁꯤꯗꯤ ꯃꯊꯪ ꯂꯥꯛꯄꯗ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯑꯗꯩ ꯀꯟꯖꯪꯁꯟ ꯑꯗꯣ ꯀꯟꯖꯪꯁꯟꯁꯤꯅꯅꯦ conjunction join two parts of a sentence ꯍꯥꯏꯖꯦ sentence ꯑꯃꯒꯤꯅꯦ part ꯑꯅꯤꯁꯦ conjunctionꯁꯤꯅ join ꯇꯧꯋꯦꯅ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏ ꯁꯝꯖꯤꯟꯅꯕ ꯋꯥꯍꯩꯗꯣ ꯑꯗꯨꯕꯨ conjunction ꯑꯅ ꯀꯧꯋꯦꯀꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ part of speech ꯍꯥꯏꯁꯦ part of sentence ꯍꯥꯏ ꯌꯥꯔꯦ speech ꯍꯥꯏ ꯌꯥꯔꯦꯗꯅꯀꯣ ꯑꯩꯁꯦ ꯌꯥꯝꯅꯒ ꯇꯥꯛꯄ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯝ ꯇꯥꯛꯄ ꯍꯩꯇꯕ ꯃꯤꯅ ꯇꯥꯛꯂꯛꯄꯗ ꯍꯦꯟꯅꯕꯨ ꯈꯪꯉꯦꯒ ꯍꯥꯏꯅꯕꯅꯦ ꯑꯉꯥꯡꯒꯤ ꯇꯥꯛꯄꯁꯨ ꯅꯠꯇꯦꯅ ꯑꯍꯟꯒꯤꯅꯤ ꯑꯩꯅ ꯇꯥꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗ conjunction joins two parts of a sentence ꯍꯥꯏꯁꯦ ꯑꯗꯨꯒ conjunction ꯀꯩꯗꯤ ꯀꯩꯅꯣ conjunction ꯍꯥꯏꯗꯤ ꯇꯣꯁꯨꯝꯕ and-ꯒꯨꯝꯕ but-ꯒꯨꯝꯕ do-ꯒꯨꯝꯕ two parts of a sentence ꯑꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯌꯣꯡꯆꯥꯛ ꯈꯣꯠꯇꯣꯛꯑꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯊꯣꯛꯏ ꯀꯥꯏꯅ and ꯀꯥꯏꯗꯀꯣ ꯑꯗꯣ ꯌꯣꯡꯆꯥꯛ ꯈꯣꯠꯂꯦ ꯑꯗꯨꯒ ꯈꯣꯠꯄ ꯂꯣꯏꯔꯒ ꯌꯣꯡꯆꯥꯛꯇꯣ ꯁꯣꯏꯗꯣꯛꯑꯦ ꯀꯥꯏꯅ ꯑꯗꯨ ꯋꯥꯔꯤꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯀꯥꯏꯗ ꯃꯩꯇꯩꯂꯣꯟꯗ ꯂꯩ ꯂꯩꯇ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯒꯤ ꯂꯣꯏꯔꯛꯀꯗꯧꯔꯦ part of speech part of speech ꯃꯊꯪꯗ ꯀꯩꯅꯣ interjections ꯑꯅ ꯍꯥꯏꯁꯦ interjections ꯍꯥꯏꯔꯒꯀꯣ slot ꯍꯥꯏ short exclamations with no real grammatical ꯋꯥꯔꯤꯗꯤ value exclamation ꯁꯦ ꯀꯥꯏꯅ ꯉꯛꯄꯗ with no real grammatical value grammaticalꯒꯤ ꯃꯒꯨꯟ ꯚꯦꯂ꯭ꯌꯨꯗꯤ ꯂꯩꯇꯕ ꯃꯒꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯝꯇ ꯒ꯭ꯔꯥꯃꯥꯇꯤꯀꯦꯜꯗꯤ ꯌꯥꯎꯗꯕ ꯑꯗꯨꯗꯣ exclamation interjection ꯍꯥꯟꯅ ꯍꯥꯏ dear ꯀꯥꯏꯅ dear ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗ interjection ꯑꯅ ꯍꯥꯏꯌꯦꯕ ꯑꯗꯣ part of speech ꯁꯦ ꯂꯣꯏꯔ ꯃꯥꯜꯂꯦꯅꯀꯣ sentence level grammar sentence ꯑꯗꯣ ꯁꯦ ꯀꯩꯅꯣ ꯇꯧꯔꯁꯦ ꯁꯦ word level grammarꯗ ꯀꯩꯅꯣ word level grammarꯁꯤꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ verbsꯀꯨꯝꯕ tensesꯀꯨꯝꯕ nounsꯀꯨꯝꯕ adverbsꯀꯨꯝꯕꯅꯦ ꯑꯗꯣ ꯁꯤꯒꯤ sentence level grammarꯒꯤꯁꯦ ꯀꯣꯟꯅ ꯂꯥꯛꯆꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯉꯁꯤ ꯇꯟꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯈꯥꯁꯨ ꯑꯃꯨꯛ ꯁꯦꯝꯗꯔꯛꯀꯦ ꯑꯗꯣ ꯁꯤꯒꯤꯗꯤ ꯁꯤꯃ ꯍꯥꯟꯅ ꯇꯧꯔꯁꯦ ꯌꯥꯝ ꯄꯥꯁꯜꯂꯁꯨ ꯀꯥꯟꯗꯦ ꯅꯣꯏ ꯌꯥꯝ ꯄꯥꯁꯟꯒꯦꯒ ꯄꯥꯁꯜꯂꯨ ꯑꯗꯨꯝ ꯀꯥꯏꯗꯅꯣ ꯁꯤ 9 parts of speech ꯑꯅ ꯍꯥꯏꯁꯦꯀꯣ ꯁꯤ ꯂꯩꯔꯦ ꯀꯩꯅꯣ 9 Franco verb tense ꯍꯥꯏꯔꯦ action verbs express what is happening to do what do ꯂꯩꯔꯦꯅ noun ꯂꯩꯔꯦ 2 ꯂꯩꯔꯦꯅ ꯁꯤ 1 ꯂꯩꯔꯦ ꯁꯤꯀꯣ ꯁꯤ 3 ꯂꯩꯔꯦ determinant ꯁꯤ 4 ꯂꯩꯔꯦ ꯀꯩꯅꯣ preposition ꯑꯗꯒꯤ ꯑꯗ ꯁꯤ 5 6 7 8 interjectionꯒ 9 ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯗ ꯏꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯔꯠ ꯃꯌꯥꯝꯗꯣ ꯑꯗꯣ parts of speech ꯑꯅ ꯍꯥꯏꯕ ꯑꯗꯣ ꯁꯤꯒꯤ noun ꯀꯩꯅꯣ preposition ꯀꯩꯅꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯑꯗꯨꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯣꯏꯔꯔꯣꯏꯁꯤꯀꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯌꯥꯝ ꯀꯨꯏ ꯆꯪꯉꯅꯤ ꯃꯆꯥ ꯁꯦꯝꯃꯒꯦ ꯐꯔꯦꯅꯦ ꯐ꯭ꯔꯦꯟ ꯑꯩ ꯇꯥꯛꯏꯁꯤ ꯅꯣꯏ ꯈꯪꯗꯕꯁꯨ ꯌꯥꯏ ꯑꯗꯨꯑꯣꯏꯁꯨ ꯁꯨꯝ ꯑꯩꯁꯨ ꯇꯥ ꯃꯔꯥꯏ ꯍꯩꯖꯔꯛꯀꯅꯤꯗꯀꯣ ꯇꯥꯒ ꯁꯨꯝ ꯇꯧꯔꯛꯑꯒꯦ ꯁꯨꯝ ꯑꯩ ꯌꯥꯝꯗ꯭ꯔꯕꯛꯇ ꯑꯩ ꯒ꯭ꯔꯃꯥꯔꯕꯨꯗꯤ ꯇꯥꯛꯂꯛꯀꯅꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤꯁꯨ ꯇꯥꯛꯁꯤꯜꯂꯛꯀꯅꯤ ꯂꯣꯏꯅ ꯀꯦꯃꯤꯁꯇ꯭ꯔꯤꯒ ꯇꯥꯛꯁꯤꯜꯂꯛꯀꯅꯤ ꯐꯤꯖꯤꯛꯁꯄꯨ ꯇꯥꯛꯁꯤꯜꯂꯛꯀꯅꯤ ꯇꯥꯛꯁꯤꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯑꯣꯖꯥ ꯑꯃꯅ ꯇ꯭ꯌꯨꯁꯟ ꯑꯣꯖꯥꯐꯧꯗ ꯅꯣꯡꯃꯗ ꯄꯨꯡ 4 ꯕꯦꯁ ꯑꯅꯤ ꯕꯦꯁ 4 ꯇꯥꯛꯄ ꯌꯥꯎꯔꯤꯅꯤ ꯄꯨꯡ ꯑꯃꯃꯝ ꯑꯩꯅ ꯇꯥꯛꯄ ꯀꯩꯗꯧꯋꯤ ꯄꯨꯡ 24 ꯇꯥꯛꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯁꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯐ꯭ꯔꯦꯟ ꯑꯗꯣ ꯅꯣꯏ ꯂꯦꯟꯁꯀꯦꯞꯇ ꯌꯦꯡꯉꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯜꯂꯦ ꯑꯩꯁꯨ ꯊꯥꯒꯠꯂꯒ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯔꯦ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯟꯖꯔꯦꯀꯣ ꯑꯩꯃ ꯅꯣꯏ ꯀꯩꯅꯣꯒ ꯇꯧꯒꯅꯤ ꯀꯔꯤ ꯀꯥꯎꯔꯦ ꯑꯩ ꯐꯣꯂꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯜꯂꯛꯑꯣ ꯀꯥꯎꯅ ꯆꯦꯅꯦꯜꯁꯦ ꯃꯤ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯍꯟꯖꯦꯕꯀꯣ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ